Sarit Sarak Association Manipur amadi Universal Huel Lalong Academy Samuro anina punna khusamnaduna Samuro Community Hall da haukibo October 16 dagi 13 phawon numit mangani supna satharakba nupi singda masa kanjanaba mahai phuna kanglon tambiba loisinkhre hairi nupi obi singna masabu khudong thiba kayadagi masa kanjanaba ngakthokchanaba Huel Lalonggi manungda yauriba Sarit Sarak ki mahai phuna kanglon kayabu Samuro makha lekai da leiriba nupi singda takpi tambirakibani Loinana Association asigi asinba thabak thauramna matam khara lep doraba matungda makha tana lepa leitana school college khungang lekai lekai singda sangsin-duna nupi oibi singna khudong thiba kayadagi masa kanjanaba takpi tambibagi training makha sathaba hauragani hai numit mangani supna satharkiba takpi tambibagi training asida Huel Lanjang Thangta Cultural Association ya school gi Sintak Puren L Lasmohon Singha Huel Lalong Cultural Association Thiam Laisang Khonggi Sintak TI Skora Singha Maitai Inat Sindam Apunba Haingangi Sintakpa N Ibohol Maitai Universal Huel Lalong Academy Samurogi Sintakpa SIS Ibomcha Singh Eastern Thangta Organization Tangkhamgi Sintakpa N Jiban Singhana Saruk Yaduna Pangthokibani Hairi Aroibada video sibu yengbiri khudingmakpu thagatchai